Lakhipur Online Putoksaba Jungi Tang Kunhumdoi Leibak Pokpa Numit ki Khomjinba Pao tabirasi. Ahanbada Maruoiba Pao Guwahati dagi Dubai amasung Abu Dhabi phauba direct flight service lairagani. Lakhipur Ahal Marupna International Father's Day pangthokre Lupki advisor Aramam Babatomina laikitabada awapa phongdorakle. Assam State School Education Board nangasi metric compartmental exam ki result lauthoklagani. Agartala dasu Rajarsi Bhaige Chandra ki chani ke marpu taruk subama pok common thorom pangthokre. Sakhang daba gari amana thomlambada Borkhola da class 4 ki mahiroi ama laikidre. Sabagan ki thomi puba gari ama accident thokre tarateret asokapan nangkre. Lucknow ki coaching center da thokiba maiho langpo ki thodokta mahiroi tara manga sire amasung ani suba UPC 6S side football tournament ta ngarang ahum suba amasung mari suba match nongching ki pibam na sanakidre. Haujik mapungoi ba pau tabirasi. Lagliba August ki tangmari dagi Guwahati dagi Malem gi achouba lalonitik amasung lamkoifam oiriba Dubai amasung Abu Dhabi phauba direct flight service lairagani. Wafam asingarang Assam ki Chief Minister Dr. Himanta Biswa Sarmana social media ki khutangda mahakna phongdokkibani. Panbayai masigi mamangda Guwahati dagi UAE, Thailand, Singapore amasung Bhutan phauba direct flight service hanana hokre. Anauba khongthang asina Assam gi lalonitik investment tourism amasung international relation da anauba inotama piragani haina asa thamle. Matungda Vietnam phauba Guwahati dagi direct flight service leigani haina Chief Minister makhata na khanganke. Guwahati bu khanungpok Asia gi aviation hub ama oina semkatna bagi pandamda khongthang asi lokhatpani haina mahakna phongdokhi. Lakhipur Ahal Marupna Sinduna Haukiba Nomaizing Nimita International Father's Day ki Thauram Korirol Sanglen Lakhipur da pangthokre. Thauram haugalakpada laikidraba ipa singi maphamda leisu amasung mairakatuna ikai khumna botki. Lupasigi Vice President Khaidem Gaurahari na mifam mapoiduna chathakiba khananainabagi thauramda Ingudam Binod, Kaisam Birendra amasung Thokchom Nalini Kumar na wangangki. Aduga Foramasina Thadorokpa Atokpa Pao amada Lakhipur Ningthemkhul gi saknairaba Samaj Sebak Communist ki luchingba amadi Lakhipur Ahal Marup ki advisor amadi Hanagi VP Arambam Babatomina Haukiba Jungi Tang Kunithoida Masagi Mayum Ningthemkhul Maning Laikai da Laikidabada Lupki President Durga Kanta Pandey amasung General Secretary Ingudam Binod na awapa phongdokre. Khunai gi thabak thorom kayada saruk yaramba Arambam Babatombi Laikidaba matamda masagi chahi marfunipan sukre. Mahaki machanupi ama machanupa ani lehori. Assam State School Education Board na ngasi ayuk pung 13 taba matamda metric compartmental examination lising ani ka kuntaru ki result lauthoklagani. Mai masingi mantri Dr. Ranos Beguna social media da wafam masingarang khangan khibani. Mahiroi singna Assam State School Education Board ki official website sebaonline.org asida makhoi ki result yengbaga loinana mark sheet download toba yagani hairi. Panbayai handaki metric compartmental examination asida punna mahiroi lising humpumari ga subna yangkai parika phamke. Rajarsi Bhaige Chandra gi chani ke marfu taruk subama pok common thoram Agartala da supang thokre. Sri Gopalji Manipuri Kala Khetra na sinduna haukiba nongmaijing da Agartala gi Meitei gi ariba khulnama oiriba Bidhan Nagar hairaka sukhangnaba Sana Khunda Rajarsi Bhaige Chandra gi chani ke marfu taruk subama pok thoram pangthokpaga loinana nat ki thoram su pangthokre. Kala Khetra gi President Adhikari Mayum Ranjit Sharma na mifama poiduna pangthokiba thoramda saknairaba Manipuri dance artist W Bankim Maruki editor R.K. Tarunjit saknairaba lairik thiba M Gauranitai social worker Amar Ghosh Panchayat Pradhan Ratna Das amasung Pungi artist Sapam Nagar na chingba saknairaba miyoi kaya na saruk yakhi. Thauramga mari leinana Kala Khetra na puthokpa pungcholom solo dance amasung group dance na chingba tongan manat ki thauram sing pangthokhi.
कासर जिला की बोरखोला केंद्र की मनुंग चना लेबा JNTR रोड थोखिबा लंबी की खुदोंथिबा थौदोक अमदा क्लास 4 दा तमलिबा महिरोई नुपा मचा मा लेखिद्रे ngarang ningthaukaba numit ki numidang wairamda Nasim Uddin Koba Mahiroi Sina ngarang lambi mapanda chatlingaida sakhangdaba gari amana thomlamlaga gari adu chenkibani hairi nupa macha adu thodokphomda lekhidabani hairi pau phangbaga police na thodok thokpamda laktuna asibak chang adu post mortem tonana bathakre loinana gari adu gi langla langjin puthoknaba thiumbagi thabak hokre उधारबोन की बोरोसिंगा चाबगांदा ngarang nungthil thokhiba lambi gi kudongthiba thodok amada cha sinmi 33 hena asokapan nangkhre asokpasing adugi manungda miyoi kharagi phibam luna leiri thodok aduda bus ki driver adusu phibam thina sokre pawgi likhun matungina thabak loiraba matung passenger bus amada sinmi sing adu palarbon chabagan romda halakpagi lambida bagan yoramdaida driver na control mangbadagi bus adu kudongthiba thokhibani haire phibam luna soklaba sing Silchar Medical College Hospital thakre thodok adugi paw phangbaga police na thodok thokpamda laktuna phibam adu yengsin kibaga loinana thi humbagi thabak chathaba hokre उत्तर प्रदेश की लखनऊ की अलीगंज एरिया दा ngarang thokiba mai chakpagi laibak tiba thodok amada yamdrabada mahiroi 15 sikre amasung kayamarum asoka panangkhre thodok asing ngarang nungthil pung 3 rom tabada अलीगंज की उषा मेहता मार्ग तलैबा मथुल अहुम की कमर्शियल बिल्डिंग अमदा थोखिबनी चाही 13 तगिना 12 फावबगी मनुंगदा लैबा माहिरोई सिंग अदु मखोइगी तुंगी पुंसिगी दमक मफम अदुदा कोचिंग तौरम ngaktani hairi mai adu karamna horokhibano haiba chapsana khangba ngamdri hairiba building adu nungsit changpham leitaba maramna thodok adu hena khudong thian kibani haina pawasina makhatari Pradhan Mantri Narendra Modi na thodok asida awaba phongdokre mahakna leikidaba singi imungda lupa lakh ani amasung asokpa singda lupa lising yangkhai tawduna mateng pinaba lauthokre Uchathol Pioneer Club Jeribamna Sinduna Uchathol ki sanabungda team 13 na saruk yaduna sanariba ani suba UPC 6A side football tournament lisingani ga kuntaruk ngarang sanakiba ahanba quarter final knockout match da CKC Chinglong Lekaina UPCA Uchathol bu goal ani amada maithian kre ani suba match da Sonapur GP level Sports Association na Abom Punji United FC bu goal ama suno da maithian ki match sing asi Sankar Bhattacharya Azrul Laskor amasung Basan Singh na conduct tobiki tournament asigi ahum suba amasung mari suba match sanagadaba du nongching gi phibam phatabana maram oraga match ani adu sanakidre Lakhipur Online Channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maroiba paw amukhanna Guwahati dagi Dubai amasung Abu Dhabi phawba direct flight service lairagani Lakhipur Ahal Marupna International Fathers Day pangthokre Loop ki advisor Aramam Babatumina leikitabada awapa phongdorakle Assam State School Education Board nangasi metric compartmental exam ki result lauthoklagani Agartala dasu Rajarsi Bhaige Chandra ki chani ge marpu taruk subama pok common thorom pangthokre Sakhang baba gari amana thomlambada Borkhola da class 4 gi mahiroi ama leikidre Sabagan ki thomi puba gari ama accident thokre 33 asokapan nangkhre Lucknow gi coaching center da thokiba maiho langpo ki thodokta mahiroi 15 sire amasung ani suba UPC 6A side football tournament ta ngarang ahum suba amasung mari suba match nongching gi phibam na sanakidre Lakhipur Online YouTube channel gi paw sandok jaba ngasigi oinadi matang asida loijare